Chinabu counter taunabagidamakta US, Australia amasung UK punsinduna anauba military alliance ama semkre. Masina maram moiduna aikogi malem asida lairiba country sing asigi lairiba geopolitics asida achauba awanba ama lakadauri. Anauba video amada amukka hana taramna uksuri. Hauzik USA na sanariba game amasung makoigi lalong asi karino haibadung asigi video asida khara yengminasi. Yahan hanbada America na Afghanistan asi ikang kangaudana thadokhtuna chatkibasina maram oiduna mahaki khwaidiki chawba yeknaba oiriba Russia. Afghanistan da hauzik lairiba crisis amasung Taliban na power da lakpa asidagi lakpa yaba threat sing adu counter taunabagidamakta hauzik matam amasung resource kaya ama thadadaba yadre. Central Asia Middle East mafam asida peace leitaba asina maram oiduna Russia gi development da maning hangadawribani. Masiga loina USA na Afghanistan thadokhtuna chatkhrabanina haujikti mafam aduda lairiba militant groups sing asi mapangal kanba nomo gi henkalaklagani. China ki Xinjiang region da lairiba issue adusu nomo gi kankhalaknabaki maram ama oiribani. Afghanistan thadokhtuna chatkraba matungda haujik USA na AUKUS hairiba military alliance ama form tawriba masina maram oiduna kari oirakpa yabage amasung masi marumda lairiba politics khara yengmenasi. China counter taunabagini haiduna AUKUS form tawkraba matungda hauzik Australia amasung US UK gi marakta nuclear submarine gi oiba deal tawkre. Masina maram oiduna China na hauzik Australia da aduki matik saukre makoigi foreign minister na Australia asi makoigi ihan hanba yeknabani haiduna fogdorakli. Makoina USA dagi lairiba nuclear submarine adu yauroklaba matamdasu China ga lamba tawbadi oithoktabani hairi. Australia asi USA na thadokpa huini hairiba wafam asi fawba sijinnaduna China na chaikre. Aduga South China Sea da atopa country gi army natragana military siba asi Australia na ihan hanba oiba yai haiduna China na warning pikre. US, UK amasung Australia na punsinduna China counter taunabagini haiduna same liba anauba military alliance asida France yahonde. Adubu US amasung UK gi lairiba responsibility aduga chap manana France ki su Indo-Pacific region asida lairibani. America na karigumba thaba ama tawba matamda makoida khwaidagi yamna pressure piriba asi European Union asini. Adubu haujikti European Union asigi khwaidagi maru oiriba country ama oiriba UK asi Australia da kuchu khula yonbinaduna America ki side chingsinkre. European Union asi su makoina control tawnaba makoigi achoba influence lainabani haujik USA na kanna honariba asi. Adubu haujik hangba yaba wafamdi haujik Australia asi US amasung UK gi allied oire haiduna hayeng tasengna China gi threat laglaba matamda makoibu USA na kayamuk yamna kanbigadawribage. Afghanistan da su tawkriba asini mahak allied oiriba country sing asida karigumba wafam ama fawba fongdoktringaida makoigi troop asi hektamak withdraw tawkriba asini. Mamangda thokiba Cold War aduki fivamda haujik amuksu lakle. China gi khudong thiba asi counter taunabagini haiduna Australia da makogi khulai sing yoli. Taiwan amasung Vietnam da su masiga chap manaba policy asini USA na tawriba asi. Aduga aikogi India asida su haujik Afghanistan da crisis thohallaba matung asida madudagi lakba threat sing amasung China bu counter taunabagini haiduna khulai yonabagi damakta kanna honari. Afghanistan Pakistan amasung China ga nangnaba India gi mafam amada airbase hanabagi wafam su kanna fongdokli haujik asi.